Coordinating Committee on Manipur Integrity Cocomi Wangoo Branch ki Makha da LEIBA Unit Singda Ningtham Maru Marang Yenthokpagi Thouram ama Wangoo NONGYAIKHONGBAN da LEIBA Branch ASIGI Office ta Pangthokhre Cocomi Farmers Wing ki Office tagi pirakhiba Ningtham Maru Marang sing adu Branch ASIGI Makha da LEIBA Thongjau Unit Kakching Khunau Unit, Chiril Unit, Khongyam Unit, Wapokpi Unit, amadi Branch Office asigi thawai yauba laumi chama henbadi yenthokhi. Thouram aduga mari leinina Cocomi Wangoo Branch ki Convener S. Bormani na hai. Branch sina ngasi Ningtham Maru Marang Yenthokliba asina ani shuba oina pangthokpani. Kanagumba laumi singe maraktagi alu thaningba yaurabadi Branch asigi subsidized rate fanghanaba thorang leire. Masigi mathakta low pari mangarumda thanaba chujak maruso Branch Office asidagi low yagani haiki. Thouram aduda Cocomi Wangoo Branch ki Convener S. Bormani, Vice President E. Sangai amadi atay maru oiba mapukaya na susaruk yaki hai. Visa Reversing Hongkong Unit Council, Kakching Khunau Unit Council, aduga Wangoo Branch, Wangoo Branch Siren, Khongyam Area ki Unit Council, Wangoo Unit Council haiba, jagasing asina ponba jagasa laiba Unit Council sinda, mataki Maru Marang Yenthokpagi Thouram, Maramasina kanagumba farmer singna Makha na chujaki saina mamang sponsori ba chujaki habining ba leragadi hojik akhoi stop kanu pari manga muki maru lemaga laijari masi lobby ra ba yaga